Central government Modi led government gi cabinet na anouba pension gi scheme ama lauthok pirakle masi miam na tabiram lagani amasung masi long time employment singi demand oiduna lakibani matam sang struggle tawraba tungda adubu 1st April 2025 tagi nauna chatna regani hairi. Yes, ultimately masi asing bani achumba pau ni ngarang thangje numit kendriya gi information mantri Aishwani Vaishnav na lauthoki masi press conference matam hak haiki bani central govt ki under the 23 lakh employee sing lay makoi loi na masi gi benefit asi phangani aduga mana bakatan haiki Indian state sing na pamlabadi makoi su option ase loba yagani hanigi pension dagi all pension dagi NPS new pension scheme da lakhi bani adagi new pension scheme NPS ase pam di haidno all pension scheme demand tor posi matam sanglakle matam yam haukraba tungda discussion kya tor batungda protest kya tor batungda Modi gi handak lakliba government asina masibu approve tawre anouba program unified pension scheme lauthorakle aduga kanagumbana NPS pamle madugi su option lairi government na thamli NPS tana punna senpham ase chawna chonna phangba yai phangdabi yai matam dugi market ki share market ki matungina oini bo hai adubu masi pamba NPS si pamba loop su lai Unified pension asigi 5 points ni key points minister asina makhatan haiki ahan bada employees singda mana retire oigadaba year adugi basic pay gi hisab ta 50% pension piba adubu short 25 years service length oiramba tai means last year adugi 12 months ki salary gi average adugi 50% phangba tha khuding sidri phau phangba ani subana kanagumana 10 years to 25 years ki manung da service period oirabati means 25 years ti phaudre 23 24 kumbo oire madugi hisab ta magi su pension phangba tare ahum subana kanagumana service period ta lai kidre adu oirabati family aduna 60% magi salary adudagi phanghaugani aduga kanagumana 10 years fauba service tawramle adudagi retire oikre thengna job phangba maramna adu oirabati minimum 10,000 dimak phangani minimum 10,000 harise matamdugi hisab ki matungina oigani masidagi sikhar helak pa yai masiga corona pochei tangbagi matungina pension fix torakani semlakani pension piba asida pochei gi mamal gi index su yauna same gani masi mityeng da wakal da thamgani overall liang bada cop job toramba sing hanor batungda nungaina chaba thakpa watna sibu phawbudi mak senpham ama government gi site ga sum phangduna chatkadauri aduga gratuity tanatana thabak thadok pada apun ba sentham ama phangani Aishwani Vaishnav minister sina haiki employees singi khudong chanaba matam gi matungina hisab kitab toraga same gani pension ase 2025 April dagi masi lagu oini hairi chatnaragani hairi employee sing dagi kakthau ba aduga government su hapkat pa ama laibani hojiki NPS matam sida su lai aduga GPF kaina maduda government na pi ba share do ma da khare henga than kri haikre overall haibada masi ruling government ge chob step amani miam gi kholaw adubu matam kuina dagi nganglak palawrak pa adubu makhoina madubu thausa de haibadi aroi thausai aduga mayam gi karab gi tamak matam ga chana chuna na pension ase sembi daure aduga mayam da torke demand ase asisu yabire so all pension ase piu haiduna mayam gi representative oiraga demand torak pa loop ama employees organization loop ama lai maduna hangki government da hang thanga ki mari government ki kari problem no hanagi all the pension adumna dum thambirabati haiduna adubu NPS pam daba singiti handaki anouba unified pension scheme ase lakpada yamna penjaba phawbaki wafam di hainarakle 2025 ki April daki masi chatnarakani marak sida all pension pi ni hai bi raklabadi amuk hena harau gani masi gop job to bukang lup singa